Ave, kamdauri. Nungari ba natro? Why haibadi yada banina? Nungari haibata bani. Tamo chawdi nungari ba natra? Hoi, nungari haibata bani isyo. Tamo chawdi yam kay panbira ba natra? Matam amada kanagumbi amagi wasak ngangnaba mahaki aningba apamba tungnabagi dama apam pamda khangdana mahaki khallaga ai yum pale. Tamo chaw wasak haliba misak adugi aningba apam balay rambagi wasak ado ngakhalam labadi misak adugi thamoida awaba potlong kaya puram labadi madu kanana khangani. Mahaki awawa nungaiba punamak sharuk yaminase haina loinakibane. Adubo thamoida maichak punaba loinakiba nushibadi natte. Tamojo ai khange aigi iral ngaktane. Adubo tamojo aigi thamoi sida umduna chakliba maichak sidi kananasta khangbiraroi. Aina tamojobo awaba polom puhanningdabagi aina pumnamak sinkibane. Aina Ha kari abe nangi awaba pumnama aigi famda haibada aina nangbu sawdra ha nang ai chahi kya nushinaki ha kumo nang ai chahi kya nushinaki ke madu nang na khangtriba karigino hayo nangi kari wari karamba nangi thamoi gi maichakno bem se hayo se iwanda. Tamojo I say abe karigino nang na ingonda asuk koina chatliba hayo nangi kari awaba wari aishu khanghaloba bem se engonda hayo ba. I dilay kadarabini mihoy ba magi izat to ay gidi mahakare maram sina tamojo ay na wasak halaga wasak adobo ngak na chatpinaba ay na tamojo kanagumbi amaga loongan bane ay gira ngaktani ay gira Abe karino nang na tawrisibo wahi amata nang na ifamda haibiramdana aingona thokaliba thodokse kaino ba. Abe se aingona thokaliba thodokse karino haibane. Tamojo hausikti matam hele pumnama ki wari tamojo ina mabulo na tawbiyo awaba masakanganda nangay na tambiyo. Abe ai bu kari tawgani asuk awaba mai chakse natom ta khanglam libani ko abe. Tamojo yare tongasi makata bagiso kana balay raro mina oraga tamojo buso lano ukini ay chalage tamojo ay chale. Abe se ngai ko se ngai ko ai bene abe